ꯈꯨꯃꯟꯆꯅꯨ ꯃꯄꯥꯎ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯍꯨꯈ꯭ꯔꯒꯗꯤ ꯀꯤꯗꯨꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯈ꯭ꯔꯦ ꯊꯔꯣ ꯊꯥꯔꯤꯛꯊ ꯎꯏꯊꯔꯛꯂꯦ ꯍꯩꯄꯥꯜ ꯃꯍꯩ ꯃꯨꯜꯂꯗꯨꯅ ꯁꯦꯒꯥꯗꯒꯤ ꯍꯩꯔꯥꯡ ꯅꯥꯟꯊꯈꯤꯕꯒꯨꯝ ꯍꯨꯈ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯥꯡ ꯑꯃ ꯇꯝꯊꯤꯕ ꯈꯣꯏꯃꯨ ꯄꯥꯏꯔꯛꯀꯅꯤ ꯀꯤꯗꯨꯅ ꯂꯩꯈꯣꯛ ꯂꯣꯏꯔꯕ ꯂꯩꯔꯥꯡ ꯀꯦꯟꯍꯟꯈꯤꯕ꯭ꯔꯥ ꯑꯣꯟꯅ ꯊꯣꯏꯅ ꯎꯐꯨꯜ ꯊꯛꯇ ꯈꯪꯖꯗꯨꯅ ꯀꯩꯖꯥꯎ ꯀꯩꯔꯦꯜ ꯀꯌꯥꯂꯛꯇ ꯁꯖꯤ ꯑꯃꯣꯝꯒꯤ ꯊꯧꯅꯥ ꯀꯔꯥꯏ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯁꯥꯌꯣꯟꯂꯧ ꯅꯥꯟꯊꯣꯛꯇꯨꯅ ꯄꯥꯏꯁꯤ ꯄꯥꯏꯉꯝꯗ ꯑꯋꯥ ꯃꯩꯆꯥꯛ ꯈꯥꯡꯂꯔꯤꯗꯣ ꯆꯩꯅꯥ ꯈꯥꯡꯅ ꯑꯍꯤꯡ ꯑꯃ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡ ꯇꯨꯡꯏꯟ ꯀꯣꯔꯧ ꯃꯁꯦꯛ ꯅꯥꯏꯔꯛꯂꯦ ꯌꯦꯟꯗꯥ ꯑꯉꯟꯕ ꯑꯣꯏꯔꯛꯇꯨꯅ ꯁꯅꯥ ꯅꯪꯒꯤ ꯀꯣꯅꯨꯡꯗ ꯉꯥꯏꯖꯔꯤꯕꯣꯏꯀꯣ ꯊꯋꯥꯏ ꯂꯩꯔꯥꯡ ꯃꯍꯥꯛꯄꯨ ꯂꯩꯀꯣꯜ ꯃꯥꯏꯀꯩ ꯊꯥꯗꯣꯛꯂꯝ ꯖꯒꯣꯏ ꯂꯣꯏꯁꯪ ꯃꯥꯏꯀꯩ ꯌꯧꯔꯝ ꯃꯖꯥꯏꯕꯦꯝꯃ ꯀꯣꯜꯂꯨꯞ ꯑꯗꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯅꯤꯡꯊꯦꯝꯗꯣ ꯃꯖꯥ ꯏꯕꯦꯝꯃ ꯀꯖꯥꯎ ꯌꯧꯔꯝꯗꯥꯏ ꯁꯦꯅꯨꯔꯦꯝꯕꯤ ꯂꯩꯔꯤꯛ ꯑꯗꯨ ꯍꯦꯛ ꯃꯊꯦꯡꯅꯩ ꯃꯖꯥ ꯏꯕꯨꯡꯉꯣ ꯏꯆꯜ ꯁꯅꯥꯗꯤ ꯃꯅꯨꯡꯗ ꯂꯩꯍꯧꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯊꯤꯟꯗ꯭ꯔꯤꯕ꯭ꯔꯅꯦ ꯃꯥꯕꯣ ꯉꯁꯥꯏ ꯃꯈꯩ ꯃꯖꯥ ꯏꯕꯦꯝꯃꯅ ꯖꯒꯣꯏ ꯂꯣꯏꯁꯪ ꯊꯣꯛꯇꯨꯅ ꯈꯨꯃꯟꯆꯅꯨ ꯂꯦꯡꯂꯛꯄ ꯉꯥꯏꯖꯔꯨꯕꯅꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯨꯃꯟꯆꯅꯨ ꯑꯗꯨ ꯊꯦꯡꯂꯁꯤꯐꯥꯎ ꯂꯦꯡꯂꯛꯇꯕ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯅꯨꯡ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯂꯦꯡꯁꯤꯜꯂꯛꯄꯗ ꯉꯥꯏꯖꯔꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯧꯈꯤꯕ ꯉꯔꯥꯡ ꯋꯥꯡꯂꯦꯟ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯃꯁꯨ ꯁꯅꯥꯃꯤꯁꯅ ꯑꯗꯨꯅ ꯎꯖꯒꯦ ꯐꯪꯂꯛꯇ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯃꯗꯤ ꯃꯤꯠꯇꯨ ꯀꯛꯂꯥ ꯑꯃꯠꯇ ꯀꯨꯞꯇ ꯖꯒꯣꯏ ꯑꯧꯔꯥꯏꯐꯝꯗ ꯂꯦꯡꯁꯤꯟ ꯁꯅꯥꯃꯤꯁꯅ ꯑꯗꯨꯅ ꯄꯦꯅ ꯌꯦꯡꯂꯒꯦ ꯈꯟꯖ ꯈꯧꯔꯥꯡꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯁꯦꯅꯨꯔꯦꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯊꯃꯣꯏ ꯏꯊꯛ ꯍꯧ ꯁꯥꯒꯠꯂꯨꯕ ꯇꯥꯏꯕꯪ ꯋꯥꯈꯜꯗꯨ ꯆꯞ ꯂꯦꯞ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯁꯦꯅꯨꯔꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯉꯁꯤ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯔꯣꯏ ꯌꯥꯊꯪ ꯂꯧꯔꯝꯈꯤꯗꯕ꯭ꯔꯥ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯈꯪꯖꯗ꯭ꯔꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯖꯥ ꯏꯕꯦꯝꯃꯗꯗꯤ ꯀꯔꯤꯃꯠꯇ ꯇꯥꯛꯂꯝꯗꯕ ꯃꯥꯜꯂꯤ ꯑꯣ ꯃꯣꯏꯔꯥꯡ ꯏꯇꯥꯎꯒꯤ ꯃꯆꯜ ꯏꯕꯦꯝꯃ ꯃꯤꯁꯅꯥ ꯑꯗꯨꯁꯨ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯌꯥꯎꯕꯗꯥꯏ ꯃꯥꯁꯨ ꯎꯔꯝꯗꯦ ꯀꯣꯅꯨꯡ ꯂꯦꯡꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃꯗꯨꯁꯨ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯀꯥꯔꯛꯇ꯭ꯔꯤꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯣ ꯐꯒꯅꯤ ꯁꯦꯅꯨꯔꯦꯝꯕꯤ ꯊꯣꯛꯈꯤꯕꯒ ꯅꯤꯡꯊꯦꯝ ꯃꯖꯥ ꯏꯕꯦꯝꯃ ꯀꯣꯜꯂꯨꯞꯀꯤ ꯀꯖꯥꯎ ꯑꯗꯨꯗ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨꯃ ꯍꯥꯟꯅ ꯈꯪꯍꯟ ꯃꯆꯜꯕꯨ ꯑꯃꯨꯛꯇꯪ ꯀꯧꯔꯗꯨꯅ ꯆꯪꯉꯛꯏ ꯁꯅꯥ ꯅꯕꯨꯡ ꯂꯥꯛꯂꯤꯅꯦ ꯇꯝꯐꯥꯁꯅꯥ ꯅꯤꯡꯊꯦꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕ ꯑꯗꯨꯗ ꯇꯞꯂꯞ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯦꯝ ꯅꯥꯛꯇ ꯂꯦꯞꯂꯛꯏ ꯌꯥꯝꯕꯨꯡ ꯀꯔꯣꯝ ꯂꯦꯡꯕꯤꯔꯨꯕꯅꯣ ꯑꯩꯒꯤ ꯏꯆꯜ ꯁꯅꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯂꯩꯔꯕꯒꯦ ꯌꯥꯝꯕꯨꯡ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯅꯆꯜꯅ ꯊꯥꯖꯩ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯈꯤꯇꯪ ꯅꯣꯛꯏ ꯌꯥꯝꯕꯨꯡꯅ ꯏꯆꯜꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤ ꯃꯔꯝ ꯑꯃ ꯂꯩꯇ꯭ꯔꯕꯗꯤ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯅꯦ ꯁꯅꯥ ꯌꯥꯏꯗ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯅꯥꯅ ꯌꯥꯔꯣꯏꯗꯒꯦ ꯑꯗꯨꯕꯨ ꯁꯨꯝ ꯌꯥꯝꯕꯨꯡꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯛꯐꯝ ꯑꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯔꯤꯌꯦ ꯍꯩꯔꯦꯗꯅ ꯃꯁꯦ ꯑꯩꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯑꯩꯕꯨ ꯂꯛꯅꯗꯅ ꯇꯧꯔꯤ ꯀꯔꯤ ꯇꯧꯔꯦ ꯉꯁꯤꯗꯤ ꯖꯒꯣꯏ ꯑꯧꯔꯥꯏꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ ꯇꯝꯐꯥꯁꯅꯥ ꯃꯕꯨꯡꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯄꯤꯔꯛꯇꯦ ꯇꯨꯃꯤꯟ ꯂꯨꯔꯦꯜꯗꯨ ꯆꯦꯞꯊꯔꯛ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧ ꯅꯤꯡꯊꯦꯝꯗ ꯌꯦꯡꯗꯨꯅ ꯆꯨꯝꯂꯦꯗꯅ ꯑꯩꯅ ꯍꯥꯏꯕ ꯑꯗꯣ ꯀꯔꯤꯕꯨꯅꯣꯅꯦ ꯁꯅꯥ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤꯗ ꯂꯦꯡꯉꯛꯄꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯂꯩꯔꯝꯂꯦꯗꯅ ꯑꯩꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕꯒ ꯃꯥꯜꯂꯤꯕ꯭ꯔꯅꯦ ꯌꯥꯝꯕꯨꯡ ꯏꯍꯦ ꯁꯅꯥ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯋꯥ ꯍꯪꯂꯤꯕꯁꯤꯗꯤ ꯈꯨꯝꯗꯦ ꯑꯣ ꯀꯔꯤꯁꯨ ꯅꯠꯇꯤꯌꯦ ꯌꯥꯝꯕꯨꯡ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝ ꯇꯝꯐꯥꯁꯅ ꯃꯥꯏꯊꯣꯡꯗꯨ ꯍꯣꯡꯈꯤꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯏꯇꯥ ꯈꯨꯃꯟꯆꯅꯨꯗꯣ ꯍꯛꯆꯥꯡ ꯉꯝꯂꯛꯇ꯭ꯔꯕ ꯖꯥꯠꯂꯥ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯁꯤꯃꯗꯤ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯂꯦꯞꯂꯦꯗꯣ ꯌꯥꯝꯕꯨꯡ ꯃꯥꯕꯨ ꯈꯣꯡ ꯑꯗꯨ ꯈꯔ ꯁꯥꯐꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯈꯣꯡ ꯑꯗꯨꯗꯤ ꯐꯔꯕꯅꯤꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯆꯜꯅ ꯁꯨꯝ ꯈꯟꯕꯗ ꯏꯇꯥꯗꯣ ꯍꯛꯆꯥꯡ ꯉꯝꯗꯕ ꯑꯣꯏꯅ ꯅꯤꯡꯉꯤꯗꯣ ꯉꯔꯥꯡ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯖꯒꯣꯏ ꯑꯧꯔꯥꯔꯤꯕ ꯑꯗꯣ ꯉꯍꯥꯟ ꯃꯈꯩꯒꯨꯝ ꯃꯥꯏꯊꯣꯡ ꯀꯌꯥ ꯍꯔꯥꯎꯗꯦ
ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯂꯣꯏꯅꯈꯤꯕꯒꯤ ꯃꯇꯧꯒꯨꯝ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕ ꯎꯏꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯅꯤꯡꯊꯦꯝ ꯋꯥꯍꯩ ꯑꯗꯨꯗ ꯀꯔꯤꯒꯤ ꯃꯆꯜ ꯏꯕꯦꯝꯃ ꯃꯥꯒꯤ ꯑꯆꯝꯕ ꯋꯥꯍꯩ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯊꯃꯣꯏ ꯂꯀꯥꯌꯧ ꯇꯤꯡꯈꯪ ꯃꯥꯅ ꯌꯨꯔꯛꯂꯒꯨꯝ ꯑꯅꯥꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯈꯪꯍꯧꯗꯦ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯑꯗꯨꯅ ꯗꯛ ꯗꯛ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯃꯄꯥ ꯑꯗꯨꯗ ꯆꯦꯆꯦꯠ ꯄꯥꯏꯁꯤꯟ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯑꯣꯟ ꯑꯣꯜꯂꯛ ꯃꯆꯜ ꯏꯕꯦꯝꯃ ꯑꯗꯨꯗ ꯑꯣꯟꯁꯤꯟ ꯑꯁꯨꯝ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯁꯅꯥ ꯀꯔꯤꯒꯤꯅꯣ ꯁꯅꯥ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯃꯛꯇꯒꯤ ꯅꯤꯡꯊꯦꯝ ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯑꯗꯨ ꯌꯧꯅ ꯋꯥꯔꯕ ꯃꯇꯧ ꯑꯃ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯎꯅ ꯋꯥꯍꯩ ꯑꯃ ꯇꯥꯛꯂꯝꯗ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯈ꯭ꯔꯒ ꯀꯔꯤꯒꯤ ꯌꯥꯝꯕꯨꯡꯗ ꯇꯥꯛꯂꯗꯤ ꯀꯔꯤꯒꯤ ꯌꯥꯝꯕꯨꯡꯗ ꯇꯝꯂꯗꯤ ꯊꯤꯟꯊꯔꯕ ꯅꯪꯒꯤ ꯄꯥꯎꯊꯥꯡ ꯑꯗꯨꯅ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯅꯥꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯁꯅꯥ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯥꯝꯕꯨꯡꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯤ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯑꯅꯥꯕ ꯑꯃꯒꯨꯝ ꯐꯥꯎꯏꯗꯣ ꯁꯅꯥ ꯇꯝꯐꯥ ꯁꯅꯥ ꯅꯤꯡꯊꯦꯝꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯇꯇꯨ ꯇꯇꯨ ꯅꯤꯡꯊꯦꯝꯗ ꯌꯦꯡ ꯁꯣꯟꯊꯥꯡꯅꯅ ꯌꯥꯝꯕꯨꯡ ꯅꯪꯕꯨ ꯌꯥꯝꯕꯨꯡꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯕ ꯏꯆꯜ ꯑꯩꯒꯤ ꯁꯅꯥꯅꯤ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏ ꯌꯥꯝꯕꯨꯡꯒꯤ ꯏꯍꯨꯜ ꯄꯨꯝꯕꯁꯤ ꯀꯅꯥ ꯑꯃꯅ ꯈꯪꯗ꯭ꯔꯕꯁꯨ ꯈꯨꯃꯟ ꯑꯆꯥꯟꯕ ꯑꯃꯗꯤ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ ꯅꯪ ꯈꯛꯇꯅ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯍꯨꯜꯂꯤꯕ ꯏꯍꯨꯜ ꯑꯁꯦ ꯃꯅꯤꯡ ꯇꯝꯖꯔꯤꯕꯅꯤ ꯑꯃꯨꯛꯇ ꯎꯒꯦ ꯐꯪꯂꯗ꯭ꯔꯤꯕ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯇꯝꯐꯥ ꯁꯅꯥ ꯃꯍꯥꯛꯇꯤ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯇꯨꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯍꯥꯛ ꯂꯥꯟꯈ꯭ꯔꯦ ꯅꯆꯜꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯣꯏꯍꯧꯗꯕꯅ ꯌꯥꯝꯕꯨꯡꯗ ꯇꯥꯛꯂꯝꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯂꯦꯡꯅꯤꯡꯗ꯭ꯔꯕ ꯆꯤꯟꯕꯥꯜꯗꯨ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯂꯒ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯕꯨ ꯀꯔꯤꯅꯣꯅꯦ ꯁꯅꯥ ꯌꯥꯝꯕꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯌꯥꯝꯕꯨꯡ ꯑꯩ ꯈꯨꯃꯟ ꯀꯣꯂꯨꯞ ꯃꯥꯏꯀꯩ ꯄꯥꯡꯂꯨꯒꯦ ꯏꯇꯥ ꯈꯨꯃꯟ ꯆꯅꯨꯒꯤ ꯅꯥꯛꯇ ꯂꯦꯡꯂꯨꯒꯦ ꯀꯔꯤ ꯇꯧꯏ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯖꯔꯨꯒꯦꯗꯣ ꯌꯥꯝꯕꯨꯡ ꯍꯩꯃꯥ ꯁꯅꯥ ꯅꯪꯕꯨ ꯌꯥꯔꯦꯅꯦ ꯌꯥꯝꯕꯨꯡ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦꯗꯅ ꯑꯅꯝ ꯀꯟꯈ꯭ꯔꯦꯗ ꯃꯁꯤꯗꯤ ꯌꯥꯗꯦꯗꯣ ꯌꯥꯝꯕꯨꯡ ꯑꯩ ꯆꯠꯀꯅꯤ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯅ ꯃꯝꯂꯗ꯭ꯔꯤꯉꯩ ꯑꯩꯍꯥꯛ ꯈꯨꯃꯟ ꯀꯣꯂꯨꯞ ꯃꯥꯏꯀꯩ ꯄꯥꯡꯂꯨꯒꯅꯤ ꯑꯃꯨꯛꯇ ꯎꯖꯒꯦ ꯐꯪꯂꯗ꯭ꯔꯤꯕ ꯌꯥꯝꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯅ ꯅꯆꯜ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯏꯍꯨꯜ ꯑꯃ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤ ꯌꯥꯝꯕꯨꯡꯗ ꯅꯆꯜꯕꯨ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ ꯐꯔꯦ ꯅꯪꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯌꯥꯝꯕꯨꯡꯒ ꯆꯠꯁꯤ ꯏꯃꯥ ꯂꯩꯃꯅ ꯅꯪꯕꯨ ꯅꯊꯟꯇ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯜꯍꯜꯂꯤ ꯍꯥꯏꯗꯨꯅ ꯃꯤꯆꯩ ꯇꯥꯔꯅꯤ ꯅꯤꯡꯊꯤꯅ ꯂꯩꯔꯝ ꯑꯩ ꯁꯥꯝꯕ ꯂꯧꯍꯜꯂꯨꯒꯦ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯊꯧꯒꯜ ꯑꯃ ꯀꯧꯒꯦ ꯈꯟ ꯃꯥꯏꯀꯩ ꯑꯃꯗ ꯂꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯨꯃꯟ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯒꯜ ꯑꯃ ꯎꯠ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯨꯡ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪ ꯑꯃ ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯗꯔꯕꯥꯔ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕ ꯌꯥꯎꯔꯅꯕ ꯇꯥꯛꯄꯤꯔꯛꯏꯗꯣ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ ꯂꯩꯅ ꯑꯩꯍꯥꯛꯇꯤ ꯀꯔꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯨꯝꯒꯗꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯌꯥꯝꯂꯛꯇ꯭ꯔꯤ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯇꯣꯏꯅ ꯗꯔꯕꯥꯔ ꯂꯦꯡꯁꯤꯟꯅꯕꯁꯨ ꯇꯥꯛꯄꯤꯔꯛꯏ ꯃꯆꯜ ꯏꯕꯦꯝꯃ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯁꯅꯥꯃꯤꯁꯅ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯨꯝ ꯇꯝꯐꯥ ꯁꯅꯥꯗ ꯌꯦꯡꯂꯛ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯐꯨꯏꯅ ꯍꯣꯟꯇꯣꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯌꯥꯊꯪ ꯀꯝꯗꯧꯅꯤ ꯁꯅꯥ ꯅꯪꯕꯨ ꯑꯅꯝ ꯀꯜꯂꯅꯨꯕ ꯃꯇꯨꯡ ꯌꯥꯝꯕꯨꯡ ꯏꯆꯜꯗ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯁꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯇꯝꯐꯥ ꯁꯅꯥ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯅꯤꯡꯊꯦꯝꯗ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝ ꯂꯨꯔꯦꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯞꯅ ꯅꯣꯟꯊ ꯇꯨꯃꯤꯟ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯆꯜꯒꯤ ꯑꯅꯤꯡꯕꯗꯨ ꯃꯈꯥ ꯇꯥꯅ ꯊꯤꯡꯕ ꯉꯝꯗ ꯅꯤꯡꯊꯦꯝ ꯃꯤꯀꯨꯞ ꯈꯔ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯥꯟꯅꯔꯝꯂꯒ ꯈꯨꯃꯟꯗ ꯇꯞꯂꯞ ꯌꯦꯡꯂꯛꯏ ꯈꯨꯃꯟ ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯈꯔꯗꯒꯤ ꯃꯆꯜ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟ ꯃꯍꯥꯛꯁꯨ ꯅꯤꯡꯊꯦꯝꯗ ꯌꯦꯡꯖꯔꯛꯏ ꯅꯤꯡꯊꯦꯝ ꯈꯨꯃꯟꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯥꯊꯩ ꯃꯆꯜꯕꯨ ꯀꯧꯖꯔꯛꯏ ꯁꯅꯥ ꯇꯝꯐꯥ ꯁꯅꯥ ꯈꯨꯝꯗꯦ ꯂꯨꯔꯦꯜ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯆꯤ ꯂꯦꯡꯗꯦ ꯌꯥꯝꯕꯨꯡꯒꯤ ꯁꯅꯥ ꯁꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯌꯥꯝꯕꯨꯡ ꯋꯥ ꯍꯥꯏꯒꯦ ꯌꯥꯝꯕꯨꯡ ꯑꯩꯕꯨ ꯊꯤꯡꯕꯤꯒꯅꯨ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯅꯊꯟꯇꯗꯤ ꯆꯠꯈꯤꯅꯨ ꯌꯥꯝꯕꯨꯡꯁꯨ ꯗꯔꯕꯥꯔ ꯂꯦꯡꯁꯤꯟꯈ꯭ꯔꯕꯗꯤ ꯀꯅꯥꯒ ꯆꯠꯀꯅꯤ ꯈꯨꯃꯟꯒ ꯆꯠꯂꯨ ꯅꯕꯨꯡ ꯈꯨꯃꯟꯒ ꯆꯠꯂꯨ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯈꯨꯃꯟ ꯃꯃꯤꯠ ꯑꯗꯨ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯇꯝꯐꯥ ꯁꯅꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯩꯃꯥꯏꯗ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕ ꯂꯨꯔꯦꯜ ꯑꯗꯨ ꯊꯨꯅꯃꯛ ꯅꯣꯡꯈꯠ ꯃꯕꯨꯡ ꯅꯤꯡꯊꯦꯝꯗ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯛꯏ ꯅꯤꯡꯊꯦꯝ
ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯀꯣꯂꯨꯞꯅꯤ꯫ ꯅꯕꯨꯡ ꯈꯨꯃꯟ ꯌꯥꯎꯔꯕꯗꯤ ꯏꯃꯥ ꯂꯩꯃꯅꯁꯨ ꯆꯩꯔꯔꯣꯏ꯫ ꯌꯥꯔꯦꯗꯅ, ꯏꯆꯜꯒꯤ ꯅꯤꯡꯉꯥꯏꯅ ꯉꯝꯂꯦꯗꯅ ꯁꯤ ꯑꯣꯏꯔꯕꯗꯤ꯫ ꯈꯨꯃꯟ ꯅꯤꯡꯊꯦꯝꯗ ꯌꯦꯡꯅ ꯌꯦꯡꯅ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯖ ꯇꯍꯥ ꯇꯍꯥ ꯃꯖꯥ ꯏꯕꯨꯡꯉꯣ, ꯈꯨꯃꯟ ꯀꯣꯂꯨꯞꯇꯗꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯀꯔꯤ ꯂꯩꯔꯕꯅꯣ? ꯈꯨꯃꯟ ꯆꯅꯨ ꯑꯗꯣ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯂꯦꯡꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯒ ꯈꯔ ꯆꯠꯃꯤꯟꯅꯔꯣ꯫ ꯑꯩꯍꯥꯛ ꯗꯔꯕꯥꯔ ꯂꯦꯡꯁꯤꯜꯂꯨꯗ꯭ꯔꯕ ꯌꯥꯔꯔꯣꯏ꯫ ꯅꯤꯡꯊꯤꯅ ꯄꯨꯕꯤꯌꯨ꯫ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯁꯅꯥ, ꯊꯧꯒꯜ ꯑꯇꯣꯞꯄ ꯌꯥꯎꯔꯅꯨ꯫ ꯁꯦꯅꯨꯔꯦꯝꯕꯤꯕꯨꯗꯤ ꯌꯥꯎꯍꯜꯂꯨ꯫ ꯊꯤꯟꯊꯔꯅꯨ, ꯏꯃꯥ ꯂꯩꯃ ꯀꯤꯔꯕꯗꯤ꯫ ꯃꯄꯨꯡ ꯍꯦꯛ ꯐꯥꯔꯦ ꯇꯝꯐꯥꯁꯅꯥ ꯍꯥꯏꯕꯤꯁꯤ꯫ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯇꯣꯜ ꯍꯦꯛ ꯊꯣꯛꯑꯦꯗꯣ꯫ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯦꯝꯗ ꯇꯧꯖꯕ ꯅꯤꯡꯉꯥꯏ ꯃꯥꯁꯨ ꯃꯍꯥꯛꯅ ꯉꯝꯂꯦ꯫ ꯄꯥꯝꯃꯨꯖꯕ ꯃꯊꯪꯂꯦꯟ ꯈꯨꯃꯟ ꯑꯆꯥꯟꯕ ꯑꯁꯤꯃꯒꯤ ꯇꯨꯡ ꯏꯟꯖ ꯈꯨꯃꯟ ꯀꯣꯂꯨꯞ ꯃꯥꯏꯀꯩ ꯄꯥꯡꯕꯁꯨ ꯐꯪꯖꯒꯗꯧꯔꯕ꯫ ꯑꯁꯤꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯂꯩꯔꯤꯗ꯭ꯔꯗꯣ ꯇꯝꯐꯥꯁꯅꯥ ꯏꯕꯦꯝꯃꯁꯦ꯫ ꯅꯤꯡꯊꯦꯝ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯝꯐꯥꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯃꯟꯗ ꯌꯦꯡ꯫ ꯀꯔꯤꯒꯤꯅꯣ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯈꯨꯃꯟ ꯀꯣꯂꯨꯞ ꯄꯨꯕꯤꯌꯨ ꯍꯥꯏꯔꯒ ꯀꯔꯤ ꯂꯩꯔꯦ ꯍꯪꯂꯤꯕ? ꯃꯔꯝ ꯂꯩꯇ꯭ꯔꯕꯗꯤ ꯅꯍꯣꯏ ꯈꯨꯃꯟ ꯀꯣꯂꯨꯞꯇ ꯆꯪꯕ ꯌꯥꯗꯕ꯭ꯔꯣ? ꯑꯁ, ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯇꯝꯐꯥ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯋꯥꯍꯪ ꯍꯪꯂꯤꯕ? ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯏꯕꯦꯝꯃꯕꯨ ꯑꯩꯒꯤ ꯀꯣꯂꯨꯞꯇ ꯄꯨꯕꯤꯔꯨ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯂꯋꯥꯏꯒꯤ ꯁꯝ ꯑꯁꯤ ꯆꯞ ꯌꯨꯡꯂꯨꯔꯦ꯫ ꯑꯗꯨꯗ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕ ꯋꯥꯍꯩ꯫ ꯁꯥꯎꯒꯅꯨ ꯏꯕꯦꯝꯃ꯫ ꯇꯝꯐꯥꯁꯅꯥ ꯆꯤꯟꯕꯥꯜꯗꯨ ꯈꯨꯝꯗꯨꯅ ꯁꯤꯊ ꯁꯤꯊ ꯅꯣꯛꯆꯔꯛꯏ꯫ ꯑꯁꯤꯕꯨ ꯇꯝꯕ ꯄꯥꯈꯪ ꯑꯃꯒꯤ ꯃꯇꯧꯔꯣ? ꯈꯨꯃꯟ ꯅꯥꯛ ꯌꯦꯠ ꯂꯩꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯝ꯫ ꯀꯔꯤꯅꯣ ꯏꯕꯦꯝꯃꯅ ꯑꯗꯨ ꯈꯧꯅ ꯅꯣꯛꯂꯤꯕ? ꯆꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯂꯣꯏꯕꯤꯔꯛꯂꯣ꯫ ꯑꯩꯍꯥꯛ ꯉꯥꯏꯖꯔꯝꯂꯒꯦ꯫ ꯑꯩꯍꯥꯛꯄꯨꯗꯤ ꯀꯨꯏꯔꯣꯏꯗ ꯏꯕꯨꯡ ꯈꯨꯃꯟ꯫ ꯉꯥꯏꯕꯤꯔꯝꯃꯣ, ꯑꯩ ꯁꯦꯅꯨꯔꯦꯝꯕꯤꯒ ꯊꯣꯔꯛꯂꯒꯦ꯫ ꯊꯤꯟꯊꯕꯤꯔꯛꯂꯅꯨ ꯏꯕꯦꯝꯃ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝ ꯈꯨꯃꯟ ꯄꯟꯊꯗ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡ ꯊꯣꯛꯂꯛꯏ꯫ ꯈꯨꯃꯟ ꯃꯥꯏꯀꯩꯔꯣꯝꯗꯅ ꯌꯦꯟꯗꯥ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯣ ꯈꯖꯤꯛ ꯍꯧꯖꯤꯟ ꯀꯣꯔꯧ ꯃꯥꯅ ꯌꯥꯛꯂꯛꯂꯕ ꯑꯗꯨꯋꯥꯏꯅꯤ꯫ ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯗꯨꯃ ꯄꯂꯦꯝ ꯑꯣꯏꯕꯤ ꯊꯝꯕꯥꯜ ꯂꯩꯃ ꯃꯍꯥꯛꯀꯤ ꯐꯤꯖꯤꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯕ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯅꯤꯡꯁꯤꯡꯖ ꯂꯥꯏꯔ ꯁꯪꯒꯥꯏ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯐꯝ ꯃꯤꯀꯞ ꯀꯛꯂꯥ ꯑꯃ ꯎꯏꯁꯤꯟꯕ ꯉꯝꯗ ꯋꯥꯀꯠꯐꯝꯁꯨ ꯂꯩꯇ ꯍꯥꯏꯖꯐꯝꯁꯨ ꯈꯪꯗ ꯑꯋꯥꯕ ꯀꯣꯡꯒꯣꯏ ꯀꯌꯥ ꯄꯨꯝꯕ ꯈꯪꯖꯤꯟ ꯊꯃꯣꯏꯅꯨꯡꯗ ꯈꯥꯝꯕꯤ ꯃꯩꯍꯧꯅ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯊꯋꯥꯏ ꯆꯥꯛꯂꯕ ꯃꯇꯧ ꯑꯗꯨꯅ ꯐꯤꯖꯤ ꯃꯥꯕꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟ ꯈꯣꯟꯖꯦꯜ ꯊꯣꯛꯄꯁꯨ ꯉꯝꯗ ꯈꯨꯏꯖꯤꯜꯂꯞ ꯇꯧꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯤꯡꯉꯝꯗꯕ ꯄꯨꯝꯕ ꯌꯣꯝꯁꯤꯟ ꯁꯤꯟꯊꯔꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯦꯞꯇ꯫ ꯑꯗꯨꯕꯨ ꯇꯝꯊꯣꯛꯂꯨꯗꯦ ꯀꯅꯥ ꯑꯃꯗ ꯍꯥꯏꯖꯔꯨꯗꯦ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯁꯨ ꯇꯝꯕ ꯀꯅꯥꯒꯤ ꯅꯥꯞꯄ ꯑꯅꯤꯁꯨꯗ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯤꯄꯥꯏꯖ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯖꯗꯨꯅ ꯅꯤꯡꯉꯝꯗꯅ ꯈꯥꯡꯖꯔꯤꯕꯣꯏꯗꯣ ꯁꯣꯟꯖꯔꯤ ꯑꯃꯨꯛꯁꯨ ꯀꯅꯥ ꯇꯥꯔꯣꯏꯗꯕ ꯃꯇꯧꯒꯨꯝ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯔꯨꯕꯤ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯔꯤꯕꯒꯦ? ꯅꯇꯨ ꯅꯃꯥꯟ ꯏꯁꯣꯟ ꯁꯣꯟ ꯑꯗꯨꯛ ꯃꯤꯄꯥꯏꯒꯟꯕꯤ ꯏꯆꯥꯅ ꯏꯃꯥ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯅꯪꯕꯨ ꯀꯔꯝ ꯂꯩꯔꯤꯕꯒꯦ? ꯇꯥꯡꯂꯧ ꯑꯍꯤꯡ ꯑꯃ ꯏꯆꯥꯅ ꯏꯃꯥꯒꯤ ꯏꯊꯥꯗꯒꯤ ꯂꯥꯞꯈ꯭ꯔꯕꯗ ꯏꯃꯥꯒꯤ ꯃꯤꯠꯂꯨ ꯑꯁꯦ ꯀꯛꯂꯥ ꯑꯃ ꯎꯏꯁꯤꯟꯕ ꯉꯝꯗ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯏꯃꯥꯒꯤ ꯇꯔꯨꯕꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯈꯨꯃꯟ ꯑꯆꯥꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯧꯔꯛꯏ꯫ ꯏꯟꯗꯣꯟ꯫ ꯀꯧꯔꯛꯂꯤꯕ ꯃꯤꯡꯒꯧ ꯑꯗꯨꯗ ꯊꯝꯕꯥꯜ ꯏꯕꯦꯝꯃ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩ ꯈꯖꯤꯛꯇꯪ ꯈꯪꯂꯨꯔ ꯃꯥꯜꯂꯦ꯫ ꯐꯠ ꯌꯦꯡꯂꯛꯏ꯫ ꯂꯦꯞꯂꯝꯃꯤ ꯄꯤꯛꯇꯛ ꯇꯧꯔꯕ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯈꯨꯃꯟ ꯑꯆꯥꯟꯕ, ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯁꯦꯅꯨꯔꯦꯝꯕꯤ ꯑꯍꯨꯝꯗꯨ꯫ ꯃꯇꯧꯗꯨ ꯎꯔꯕꯗ ꯊꯝꯕꯥꯜ ꯏꯕꯦꯝꯃ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯇꯍꯥ ꯇꯍꯥ ꯍꯧꯒꯠ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯄꯛꯂꯔꯤꯕ ꯂꯥꯏꯖ ꯃꯤꯠꯂꯨ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯇꯩꯊꯣꯛ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕ ꯑꯃꯒꯨꯝ ꯐꯤꯚꯝ ꯑꯗꯨ ꯁꯦꯝꯖꯤꯟ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯤꯅꯝꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡ ꯈꯨꯝꯂꯛꯏ꯫ ꯏꯍꯦ ꯏꯍꯦ, ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯂꯦꯡꯂꯛꯂꯤꯕ꯭ꯔꯥ? ꯃꯆꯥ ꯏꯕꯦꯝꯃꯁꯨ ꯂꯦꯡꯕꯤꯔꯛꯂꯤ꯫ ꯑꯩꯍꯥꯛ ꯂꯦꯡꯖꯔꯛꯂꯤꯌꯦ ꯏꯟꯗꯣꯟ꯫ ꯁꯣꯝꯗ ꯂꯦꯡꯁꯤꯟꯁꯤ ꯃꯆꯥ ꯏꯕꯦꯝ꯫ ꯑꯩꯒꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯇꯥꯛꯄꯤꯒꯅꯤ? ꯈꯨꯃꯟꯅ ꯏꯟꯗꯣꯟ, ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯦꯡꯂꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯗꯣ ꯏꯆꯜ ꯇꯔꯨꯕꯤꯗꯨ ꯀꯣꯔꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒ ꯖꯒꯣꯏ ꯑꯧꯔꯥꯏꯃꯤꯟꯅꯕꯗꯨ
ngasi asima lenglaktrabadi kari tawba yaurabage haidana majaibe mana khuman kolup lenglusi haidana ichal tarubidi ude luk hori braindon swai lauki thamba khuman mahaki wahai aduda karigi wahang adugini thambal mana lauriba saklon wahang adugini thambal mana purariba potlum adubo wahang aduna thambal lotchinduna thamlariba saklon adu ningamdana chakliba maichak aduna helaklagum maksilaba maithong aduda saklon olakke ningai tauriba adu wana khangja ira chelaba mitlu aduna khonjel adu nikli nikli mazaibe mada miting amuktang thamlam lurel adu leimaida khajik luptha asum hairei mazaibe ma aigi icha ado ngarang tanglo thengla ahingda manem hakchang ngamlaktre sebari leite haiduna mahaki mama lakladuna pubikhredo maramasina mazaibe magi jagoi aurairiba adugi su taklamde haiduna ichana yamna sonjaramaban adumakpu manemdo yamna sonhaure hairabada aihakna sana konung kaduna mazaibe mabu saudana tamlagi haiduna thazakredo mazaibe ma nanaibu ngakpiyudo nate indon karige dumna haibiribano aihakti chumnata khuman ita ado kari toba yaurabage haina khangningdana lakjabanido adumna takpiganu indon itana mukhala aga jagoi makha muk chathaba taridana thambal ibema mahaki warol aduda khuman ado pungak hek ngakladuna ngarang tanglo athengbada ma malaktuna pukhriba tamphasana khuman mahaki ngaklaba matau aduda karino khan thambal da onsin hanglei indon itagi mamana leiriba lamlen asibu kasardani is kasar haiba ahoi chatki hairiba matam aduga hairakliba lamlen adu tabada ngakjanaki tamphasana mahaksu adumakpo anaba ngamdaba yaurare hairaba aduda kaya khanjiluda asum hairei kari numittagadi halakadaba malido indon thambal paukhom ama pifam khangda tamphasana da amuk yengja khumanda amuk yengja mane maduna hakjang thuna kallabadi kuidana halakadaba mal adubu manem ado yamna sonjin hawi hairam aduna aihak haiba ngamdredo majaibema mabung ningthemgi wajaba matau adu yengjaba ngamda ningai tawba yaba tawramlaga anam kanba matauda taibang wakhal ama sagatjaduna khuman kolup maikei panglakhiba tamphasana asa kairaba saji amomgum matu maman sonthaja khumanda onsilei ibung khuman lenglasira khuman thambal ibema mangonda ngakjanaba matauna thazadaba meeting amaga yenglambani adubu tamphasana mahaki wahai aduda meeting adumadi hongda paukhum pirei lenglasi ibema wahai asiga khuman thambalda adumak yengna hakchang ngambidabra indon yamna sokthana ujai ha karisu tawdeda ngarang tanglo athengbada yendai polang lolubagi yahi pharudri adunani adudi indon amuk lingjaragi phani thambal magi wahai aduga chingnaba meeting amasu yenglam khuman tung hanna khongthang yangna thang tamphasana mahaka sana konung maikei pangkhredo thambal ibema mahakso tamphasana amadi khuman chatkrabada wamaigum phumjinduna thamlariba awaba kongai adugi marumda lotlariba maithong adugi mami adu khuman achanba mahakna khangkhrabara ningja mipaijaba matawna khuman mahakna chatkrabada phajinduna thamluraba ningsa sor adu amuktang chaning tana hontha kokthakta thangatuna thamlamba awaba pumba haitharak maithong aduda amuba leichil mapai kayana langsin leblariba khongfam adudagi lengba sungamda leimai thakta git phamtha thamoi khutum suja tengthaduna khangjahawi konung darbar maikeidana angam athau mayam singna lainingthau mahaki warol tari aihaki Ningthemna aihaki mahutsin tangbal thaktangan thoiragadaba korau numit masing yam silaktrabana
ꯑꯩꯍꯥꯛꯀꯤ ꯊꯧꯔꯝ ꯊꯧꯒꯥꯏ ꯄꯨꯝꯕ ꯑꯁꯤ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ ꯅꯀꯣꯛ ꯊꯛꯇ ꯍꯥꯞꯄꯨꯒꯗꯧꯔꯕꯅꯤ꯫ ꯑꯗꯨꯅ ꯗꯔꯕꯥꯔꯃꯥꯡ ꯑꯁꯤꯗ ꯂꯦꯡꯁꯤꯜꯂꯤꯕ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯃꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤ ꯍꯥꯏꯌꯨꯗꯣ꯫ ꯅꯤꯡꯊꯦꯝ, ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯁꯅꯥ ꯌꯥꯊꯪ ꯑꯗꯨꯗ ꯑꯗꯨꯛ ꯂꯦꯝꯖꯅ ꯐꯝꯂꯤꯕ ꯑꯗꯣ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯇꯨꯡꯏꯟ ꯇꯞꯂꯞ ꯍꯧꯒꯠꯇꯨꯅ ꯂꯥꯏꯅꯤꯡꯊꯧ ꯈꯛꯇ ꯅꯠꯇ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯗꯁꯨ ꯊꯧꯒꯜ ꯎꯠꯂꯝ ꯂꯨꯝ ꯂꯨꯝ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯗꯔꯕꯥꯔꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯑꯉꯝꯕ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯅ ꯊꯧꯒꯜ ꯎꯠꯆꯔꯤ꯫ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯀꯣꯛꯊꯛ ꯑꯁꯤꯗ ꯂꯩꯄꯥꯛꯀꯤ ꯊꯧꯔꯝ ꯊꯧꯒꯥꯏ ꯄꯨꯝꯕ ꯊꯥꯡꯒꯠ ꯂꯩꯄꯥꯛ ꯃꯥꯡꯗ ꯊꯣꯛꯂꯣ ꯍꯥꯏꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯦꯗꯣ꯫ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯄꯨꯝꯕ ꯏꯄꯨ ꯅꯣꯡꯗꯥ ꯂꯥꯏꯔꯦꯜ ꯄꯥꯈꯪꯕꯒꯤ ꯂꯤꯛꯂꯝ ꯇꯨꯡꯏꯟ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒꯤ ꯃꯤꯠꯌꯦꯡꯅ ꯆꯤꯊ ꯅꯥꯟꯊꯔꯝꯕ ꯊꯧꯒꯥꯏ ꯄꯨꯝꯕ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯅ ꯊꯧꯁꯤꯜ ꯃꯄꯨꯡ ꯐꯥꯍꯟꯖꯕ ꯉꯝꯖꯅꯕ ꯊꯥꯡꯂꯤꯕ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯅꯤꯡꯊꯧ ꯉꯝꯕ ꯑꯉꯝꯕꯁꯤꯡꯅ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯗꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯅꯕ ꯊꯧꯖꯥꯜ ꯄꯤꯕꯤꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯗꯣ꯫ ꯅꯤꯡꯊꯦꯝ ꯋꯥꯍꯩ ꯇꯥꯕꯗ ꯂꯥꯏꯅꯤꯡꯊꯧ ꯑꯗꯣ ꯃꯆꯥ ꯅꯤꯡꯊꯦꯝꯗ ꯃꯤꯠꯌꯦꯡ ꯊꯝ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯥꯄꯜ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯂꯛꯏ꯫ ꯃꯥꯏꯀꯩ ꯑꯃꯗ ꯑꯉꯝꯕꯁꯤꯡꯒꯤ ꯂꯛꯇꯅ ꯃꯣꯏꯔꯥꯡ ꯄꯣꯛꯄ ꯅꯤꯡꯊꯦꯝꯅ ꯇꯥꯡꯕꯜ ꯊꯛꯇ ꯉꯥꯟꯊꯣꯏ ꯂꯩꯄꯥꯛ ꯊꯧꯒꯥꯏ ꯄꯨꯔꯕ ꯇꯨꯡ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯤꯁꯅꯥꯕꯨ ꯅꯤꯡꯊꯦꯝꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯒꯅꯤ ꯅꯤꯡꯖ ꯇꯥꯏꯕꯪ ꯋꯥꯈꯜ ꯁꯥꯒꯠꯆ ꯃꯥꯏꯀꯩ ꯃꯥꯏꯀꯩꯗ ꯂꯦꯡꯁꯤꯜꯂꯤꯕ ꯑꯇꯩ ꯑꯉꯝꯕꯁꯤꯡꯒꯤ ꯃꯥꯡ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯗꯨ ꯐꯜꯂꯞ ꯁꯦꯠꯂꯤꯕ ꯆꯔꯩ ꯑꯗꯨ ꯁꯦꯝꯖꯤꯟ ꯐꯟꯗꯨꯅ ꯐꯝꯂꯛ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯍꯥꯛ ꯈꯪꯏ꯫ ꯂꯥꯛꯀꯗꯕ ꯊꯧꯔꯝ ꯊꯧꯒꯥꯏ ꯄꯨꯝꯕꯁꯨ ꯊꯧꯁꯤꯜ ꯃꯄꯨꯡ ꯐꯥꯗꯨꯅ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯔꯛꯎꯗꯣ꯫ ꯃꯣꯏꯔꯥꯡ ꯃꯥꯒꯤ ꯋꯥꯔꯣꯜ ꯇꯨꯡꯏꯟ ꯂꯨꯋꯥꯡ ꯄꯣꯛꯄ ꯂꯥꯏꯅꯤꯡꯊꯧꯗ ꯃꯤꯠꯌꯦꯡ ꯊꯝꯂꯝ ꯅꯤꯡꯊꯦꯝꯗ ꯇꯞꯂꯞ ꯌꯦꯡꯂꯛ ꯑꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯋꯥꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯋꯥꯌꯦꯜ ꯆꯩꯅꯤꯗꯣ꯫ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡ ꯐꯗꯦ, ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗ ꯐꯗꯦꯗꯣ꯫ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯐꯗꯦ, ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯗ ꯐꯗꯦ꯫ ꯂꯩꯄꯥꯛ ꯃꯥꯒꯤ ꯂꯣꯟꯆꯠ ꯀꯥꯏ ꯐꯗꯦ, ꯂꯩꯄꯥꯛ ꯃꯥꯒꯤ ꯄꯣꯏꯔꯩ ꯏꯟ ꯐꯗꯦ꯫ ꯅꯤꯡꯊꯧ ꯄꯅꯥ ꯄꯥꯜꯂꯦ ꯂꯦꯞꯀꯅꯤꯗꯣ꯫ ꯅꯤꯡꯊꯧ ꯉꯝꯕ ꯑꯉꯝꯕꯒꯤ ꯋꯥꯔꯛ ꯍꯨꯏꯒꯪ ꯊꯥꯡꯂꯦ ꯅꯤꯡꯊꯧꯅ ꯅꯤꯡꯆꯠ ꯐꯗꯦ꯫ ꯄꯥꯔꯝ ꯄꯨꯔꯝ ꯀꯥꯏ ꯐꯗꯦ, ꯂꯩꯕꯥꯛ ꯃꯥꯡꯗ ꯌꯣꯟ ꯐꯗꯦ꯫ ꯇꯨꯡꯒꯤ ꯆꯥꯔꯣꯜꯗ ꯂꯝꯐꯩ ꯎꯠ ꯐꯗꯦ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯑꯗꯨꯝ ꯑꯣꯏꯕ ꯅꯠꯇꯦꯗꯣ꯫ ꯃꯥꯡꯂꯝ ꯇꯨꯡꯂꯝ ꯑꯅꯤꯒꯤ ꯑꯀꯥ ꯑꯀꯨꯝꯅꯤꯗꯣ꯫ ꯃꯗꯨꯅ ꯆꯠꯅ ꯄꯣꯔꯝꯁꯤꯡ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯊꯧꯔꯝ ꯊꯧꯒꯥꯏ ꯄꯥꯡꯂꯗ꯭ꯔꯤꯉꯩ ꯇꯤꯂꯥꯡ ꯈꯣꯌꯣꯠꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯊꯥꯡꯍꯟꯖꯅꯤꯡꯉꯤꯗꯣ꯫ ꯂꯨꯋꯥꯡ ꯃꯍꯥꯛꯀꯤ ꯀꯥꯎꯐꯗ꯭ꯔꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯂꯨꯔꯦꯜ ꯑꯗꯨ ꯇꯞꯂꯞ ꯅꯣꯝ ꯑꯁꯨꯝ ꯈꯨꯝꯂꯛꯏ꯫ ꯐꯒꯅꯤ ꯄꯨ ꯑꯉꯝꯕ꯫ ꯋꯥꯍꯩ ꯑꯁꯤꯒ ꯅꯤꯡꯊꯦꯝ ꯂꯥꯏꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟ ꯂꯦꯡꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯒꯜ ꯑꯃ ꯎꯠꯂꯝ ꯗꯔꯕꯥꯔ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯂꯦꯗꯣ꯫ ꯅꯤꯡꯊꯦꯝꯅ ꯗꯔꯕꯥꯔꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯆꯜ ꯏꯕꯦꯝꯃ ꯇꯝꯐꯥ ꯁꯅꯥ ꯑꯃꯗꯤ ꯈꯨꯃꯟ ꯑꯆꯥꯟꯕꯅ ꯁꯅꯥ ꯀꯣꯅꯨꯡ ꯁꯅꯥꯊꯣꯡ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯔꯨꯔꯕꯗ ꯅꯤꯡꯊꯦꯝ ꯁꯅꯥꯃꯥꯏꯊꯣꯡ ꯑꯗꯨ ꯈꯧꯔꯥꯡꯖ ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯃ ꯈꯨꯃꯟ ꯆꯅꯨ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯃ ꯎꯖꯒꯦ ꯐꯪꯂꯛꯇ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯔꯤꯕ ꯅꯤꯡꯊꯦꯝ ꯃꯆꯜ ꯏꯕꯦꯝꯃ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯡꯇꯛꯅꯕ ꯏꯍꯨꯜ ꯑꯃꯒ ꯂꯣꯏꯅꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯃꯥꯒꯤ ꯃꯃꯤꯅ ꯅꯤꯡꯊꯦꯝ ꯁꯅꯥꯃꯥꯏꯊꯣꯡ ꯑꯗꯨꯗ ꯂꯩꯇꯦꯡꯖ ꯈꯧꯔꯥꯡꯂꯤꯕ ꯈꯨꯃꯟ ꯆꯅꯨ ꯑꯗꯨꯒꯤ ꯏꯈꯧ ꯂꯥꯡꯕ ꯃꯄꯥꯎ ꯑꯗꯨ ꯇꯥꯖꯔꯅꯤ ꯈꯟ ꯈꯣꯏꯔꯨꯝ ꯃꯤꯅꯣꯛ ꯂꯩꯇꯦꯡ ꯅꯛꯁꯤꯜꯂꯛꯂꯤꯕ ꯃꯆꯜ ꯏꯕꯦꯝꯃ ꯑꯃꯗꯤ ꯈꯨꯃꯟ ꯑꯆꯥꯟꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯔꯤ꯫